voice ꯑꯩꯒꯤ ꯏꯔꯤꯕ ꯊꯝꯅꯦꯜꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯩ ꯀꯦꯞꯁꯟꯗꯨꯗ ꯍꯥꯏꯇꯥꯔꯦ ꯊꯝꯅꯦꯜ ꯅꯠꯇꯦ ꯁꯣꯔꯤ ꯀꯦꯞꯁꯟꯗꯨꯗ ꯏꯔꯤꯗꯨꯗ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ ꯑꯩꯅ ꯊꯥꯔꯤꯕ ꯂꯥꯏꯚꯁꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯕ꯭ꯔꯥꯗꯔꯁ ꯑꯦꯟ ꯁꯤꯁꯇꯔꯁꯤꯡꯗꯁꯨ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯅꯉꯥꯏꯗꯃꯛꯇ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯑꯗꯨꯝ ꯈꯪ ꯁꯨꯝ ꯇꯥꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯁꯤ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯚꯁꯤꯕꯨ ꯃꯤꯁꯤ ꯆꯪꯂꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯅ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯍꯥꯏꯁꯤ ꯀꯩꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗꯨꯁꯤꯒꯤ ꯀꯩꯅꯣ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯁꯣꯅꯣ ꯆꯨꯕꯤ ꯍꯥꯏꯀꯣ ꯁꯣꯅꯣ ꯆꯨꯕꯤ ꯁꯛ ꯎꯍꯟꯖꯔꯛꯀꯦ ꯁꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯎꯍꯜꯂꯛꯀꯦꯀꯣ ꯁꯛ ꯎꯟꯖꯔꯛꯀꯦ ꯁꯣꯅꯣ ꯆꯨꯕꯤ ꯑꯩ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯦ ꯑꯦꯛ 2025 ꯃꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯗꯤ ꯍꯥꯏꯕ ꯑꯗꯨ ꯕꯤꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯕꯤꯟꯁꯤꯅ ꯀꯔꯤ ꯁꯣꯛꯍꯜꯂꯤ ꯀꯔꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯀꯔꯤ ꯄꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯡꯖꯕꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯕ꯭ꯔꯥꯗꯔꯁ ꯑꯦꯟड ꯁꯤꯁꯇꯔꯁꯤꯡꯗ ꯑꯗꯨ ꯈꯪꯅꯉꯥꯏꯗꯃꯛꯇ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯤꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯧꯅ ꯆꯦꯅꯦꯜꯁꯤ ꯆꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯋꯥꯐꯝꯁꯤ ꯊꯝꯖꯩ ꯑꯗꯨꯒ ꯑꯩ ꯃꯄꯥꯟꯂꯣꯝ ꯊꯣꯛꯀꯦꯀꯣ ꯃꯁꯛ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯂꯥꯏꯚ ꯊꯥꯔꯛꯑꯗꯤ ꯃꯁꯛ ꯎꯠꯂꯗꯤ ꯌꯦꯡꯅꯤꯡꯗꯣꯏꯅꯤ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯁꯣꯅꯣ ꯆꯨꯕꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯀꯩꯅꯣꯅꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯥꯏꯗꯩꯅꯣ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯇꯔ ꯑꯣꯏꯗꯣꯏꯔꯥ ꯕ꯭ꯔꯥꯗꯔꯁ ꯑꯣꯏꯗꯣꯏꯔꯥ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯤ ꯑꯩꯒꯤ ꯀꯦꯞꯁꯟꯗꯁꯨ ꯏꯖꯔꯕꯅꯤꯀꯣ ꯁꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯈꯪꯗꯕ ꯂꯩꯔꯤꯑꯕ ꯑꯁꯨꯝ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦ ꯇꯧꯕꯅꯤ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯣꯏꯔꯝꯗꯁꯨ ꯃꯥꯟꯕ ꯑꯗꯨ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯥꯏꯗꯩꯅꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯈꯪꯗꯕꯁꯨ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯔꯦꯂꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯤꯅ ꯀꯔꯤ ꯁꯣꯛꯍꯜꯂꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯀꯔꯤ ꯑꯣꯏꯍꯜꯂꯤ ꯍꯥꯏꯗꯤ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯤ ꯑꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕꯗꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯗꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯔꯦꯂꯤꯅꯦꯗꯤ ꯆꯠꯄ ꯔꯦꯂꯤ ꯑꯩꯈꯣꯏ ꯔꯦꯂꯤ ꯆꯠꯂꯤꯃꯦꯟꯗꯤ ꯆꯠꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯖꯕ ꯍꯥꯏꯔꯤꯕ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯈꯪꯅꯉꯥꯏꯗꯃꯛꯇ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛ ꯈꯪꯗꯕ ꯌꯥꯗꯕꯅꯦꯕ ꯎꯔꯗꯤ ꯈꯪꯅꯤ ꯕ꯭ꯔꯣꯅ ꯑꯩꯁꯨ ꯎꯔꯗꯤ ꯈꯪꯅꯤ ꯍꯥꯏ ꯁꯣꯅꯣ ꯆꯨꯕ ꯎꯔꯗꯤ ꯈꯪꯒꯅꯤ ꯍꯣꯏ ꯈꯪꯕꯨꯗꯤ ꯈꯪꯒꯅꯤꯌꯦ ꯁꯨꯝ ꯎꯔꯒꯕꯨꯗꯤ ꯈꯪꯒꯅꯤꯗꯅ ꯍꯥꯏꯗꯤ ꯈꯪꯉꯒꯁꯨ ꯂꯩꯗꯅ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯑꯗꯣ ꯆꯦꯅꯦꯜꯁꯤ ꯁꯣꯅꯣ ꯆꯨꯕꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯃꯣꯍꯃꯠ ꯖꯍꯤꯔ ꯏꯐꯝ ꯍꯥꯏ ꯁꯦꯠ ꯍꯥꯏ ꯍꯥꯏ ꯍꯜꯂꯣ ꯑꯗꯣ ꯖꯍꯤꯔ ꯏꯐꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯂꯒꯦ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯊꯝꯖꯒꯦꯀꯣ ꯁꯦꯠ ꯍꯥꯏ ꯍꯥꯏꯗ ꯍꯥꯏ ꯂꯩꯔꯦꯀꯣ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯌꯦꯡꯉꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯤꯁꯇꯔꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯩꯅ ꯁꯣꯅꯣ ꯆꯨꯕꯤꯁꯦ
ꯑꯗꯣ ꯑꯩꯒꯤ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟꯗꯤ ꯈꯪꯕ꯭ꯔꯥ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟꯗꯨꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯅꯣꯖꯨꯕꯤ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯖꯒꯅꯤ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯋꯦꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯥꯔꯝꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯈꯪꯅꯉꯩꯗꯃꯛꯇ ꯑꯩꯒꯤ ꯄꯣꯁ ꯑꯃ ꯊꯥꯡꯒꯠꯄꯅꯦꯀꯣ ꯌꯨꯇꯨꯕꯇ ꯑꯗꯨ ꯆꯪꯁꯤꯟꯕꯤꯔꯒ ꯁꯣꯅꯣꯖꯨꯕꯤ ꯈꯪꯗꯦꯍꯦ ꯑꯦꯐ ꯕꯤꯗꯤ ꯑꯦꯐ ꯕꯤꯗ ꯑꯥꯏ ꯄꯤ ꯀꯦ ꯁꯃꯤꯔ ꯍꯥꯏꯅ ꯂꯩꯕꯅꯦꯀꯣ ꯑꯥꯏ ꯄꯤ ꯀꯦ ꯁꯃꯤꯔ ꯍꯥꯏꯅ ꯑꯩꯒꯤ ꯑꯦꯐ ꯕꯤꯗ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛꯇ ꯑꯗꯨ ꯌꯨꯇꯨꯞꯁꯦ ꯑꯩꯅ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯅꯦꯀꯣ ꯁꯃꯤꯔ ꯍꯥꯏꯔꯝꯕꯗꯣ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯅ ꯑꯣꯟꯖꯕꯅꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯐ ꯕꯤꯗꯣ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯗꯁꯨ ꯌꯥꯎꯕꯅꯦꯕ ꯑꯥꯏ ꯄꯤ ꯀꯦ ꯁꯃꯤꯔꯅ ꯂꯩꯕꯅꯦ ꯑꯩꯒꯤ ꯑꯦꯐ ꯕꯤ ꯄꯥꯏꯗꯦ ꯄꯥꯏꯕꯅ ꯍꯩꯇꯤꯌꯦ ꯏꯟꯁꯇꯥꯕꯨꯗꯤ ꯏꯟꯁꯇꯥꯗꯣ ꯍꯥꯏꯔꯛꯑꯣ ꯏꯟꯁꯇꯥꯗꯣ ꯀꯔꯤꯅ ꯂꯩꯒꯦ ꯑꯩ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯛꯀꯦ ꯑꯗꯨꯅ ꯁꯣꯅꯣꯆꯨꯕꯤ ꯋꯥꯀꯕꯣꯛ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯃꯇꯥꯡꯁꯤ ꯑꯥꯏꯗꯤꯌꯥꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯈꯪꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯗꯨꯝ ꯈꯪꯗꯕꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦꯕꯀꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤꯗꯨ ꯁꯣꯅꯣ ꯆꯨꯕꯤꯅ ꯍꯥꯡꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯀꯩꯅꯣ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦ ꯁꯣꯅꯣ ꯆꯨꯕꯤ ꯑꯗꯣ ꯑꯗꯣ ꯁꯤꯁꯇꯔꯁꯤ ꯀꯥꯏꯗꯩꯅꯣꯕ ꯌꯨꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤ ꯋꯥꯀꯕꯣ ꯈꯪꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯑꯈꯪ ꯈꯪꯗ ꯁꯨꯝ ꯇꯥꯟꯅꯁꯦꯕ ꯑꯈꯪꯕ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯁꯨꯝ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯦꯅ ꯂꯥꯏꯐꯀꯤ ꯊꯥꯖꯔꯛꯄꯅꯦ ꯑꯩ ꯂꯥꯏꯐꯁꯤ ꯍꯟꯗꯛ ꯈꯔꯗꯤ ꯑꯗꯨꯝ ꯊꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯤ ꯑꯩ ꯇꯣꯏꯅꯗꯤ ꯊꯥꯔꯛꯀꯅꯤꯀꯣ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯑꯗꯣ ꯈꯪꯗꯕꯗ ꯁꯨꯝ ꯑꯩꯈꯣꯏ ꯈꯪꯗ ꯁꯨꯝ ꯈꯟꯅꯁꯤ ꯅꯩꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯥ ꯄꯨꯝꯕꯁꯤ ꯑꯣꯏꯁꯤꯜꯂꯛꯏꯕ ꯍꯥꯂꯥꯠꯁꯦ ꯑꯐꯕꯗꯤ ꯑꯝꯇ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯕ꯭ꯔꯥꯗꯔꯁ ꯑꯦꯟ ꯁꯤꯁꯇꯔꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯇꯔꯤꯀꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯞꯇ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯉꯥꯎꯗꯅ ꯑꯗꯩ ꯔꯤꯜꯁ ꯁꯦꯝꯗꯅ ꯇꯧꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯞꯇ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯇꯥꯏ ꯁꯣꯅꯣꯖꯨꯕꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯀꯔꯥꯏ ꯖꯍꯤꯔꯏꯐꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯎꯍꯟꯖꯒꯦꯀꯣ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯕꯣꯠ ꯑꯦꯃꯦꯟꯃꯦꯟ ꯋꯥꯛ ꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯂꯝ ꯀꯠꯂꯒ ꯊꯝꯃꯝꯕ ꯂꯝ ꯀꯠꯂꯒ ꯊꯝꯃꯝꯕ ꯄꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯇꯥꯖ ꯃꯍꯜ ꯑꯩꯈꯣꯏꯒꯤ ꯇꯥꯖ ꯃꯍꯜ ꯍꯧꯖꯤꯛ ꯂꯩꯔꯤ ꯁꯥꯍꯖꯥꯟꯅ ꯁꯥꯔꯝꯕꯅꯤ ꯑꯗꯩ ꯂꯥꯜ ꯀꯤꯂꯥ ꯂꯩꯔꯤ ꯀꯨꯇꯨꯞ ꯃꯤꯅꯔ ꯂꯩꯔꯤ ꯔꯦꯠ ꯐꯣꯔꯠ ꯂꯩꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯂꯝ ꯀꯠꯂꯒ ꯁꯥꯔꯝꯕ ꯃꯁꯤꯗ ꯍꯧꯖꯤꯛ ꯇꯥꯖ ꯃꯍꯜꯁꯤꯗꯒꯤ ꯂꯥꯛꯏꯕ ꯔꯤꯚꯤꯌꯨꯅꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯂꯝ ꯀꯣꯏꯕ ꯇꯨꯔꯤꯁ ꯂꯥꯛꯑꯒ ꯌꯦꯡꯉꯝꯕꯒꯤ ꯅꯣꯡꯃꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠ ꯀꯛꯑꯒ ꯌꯦꯡꯉꯤꯗꯅ ꯑꯩꯈꯣꯏꯅ ꯒꯥꯔꯗꯦꯟ ꯆꯠꯄ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯑꯃꯗꯃꯛ ꯆꯠꯄ ꯑꯣꯏꯁꯅꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠ ꯀꯛꯑꯒ ꯌꯦꯡꯉꯤꯗꯅ ꯌꯦꯡꯕ ꯑꯗꯨꯒꯤ ꯇꯦꯛꯁ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯀꯥꯔꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯄꯩꯁꯥ ꯍꯥꯏꯕ ꯔꯤꯚꯤꯅ꯭ꯌꯨ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯔ ꯑꯃ ꯀꯥꯏ ꯈꯔ ꯑꯃ ꯑꯩꯈꯣꯏꯒꯤ 100% ꯈꯔ ꯑꯃꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯂꯧꯋꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯋꯥꯀꯕꯣꯠꯁꯤꯅ ꯁꯤꯗ ꯊꯥꯊꯩꯑꯕ ꯁꯤ ꯆꯂꯥꯏꯑꯕ ꯋꯥꯀꯕꯣꯠꯁꯤ ꯉꯁꯥꯏꯒꯤ ꯃꯗꯔꯁꯥ ꯃꯛꯇꯞ ꯃꯁꯖꯤꯠ ꯀꯕꯔꯁꯇꯥꯟ ꯑꯗꯒꯤ ꯃꯨꯁꯜꯃꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯒꯨꯝꯕ ꯑꯗꯒꯤ ꯍꯦꯟꯗꯤꯀꯦꯞꯀꯨꯝꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯍꯩꯖꯕ ꯇꯝꯕꯗꯤ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯉꯥꯏꯗꯃꯛꯇ ꯍꯥꯏꯔꯤꯕ ꯋꯥꯀꯕꯣꯠꯁꯤꯅ ꯆꯂꯥꯏꯖꯕꯅꯦꯕ ꯍꯥꯏꯔꯤꯕ ꯋꯥꯀꯕꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯕꯤꯜꯁꯤ ꯄꯥꯁ ꯀꯩꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ
ꯃꯈꯣꯏ ꯑꯣꯏꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯆꯂꯥꯏꯔꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯆꯂꯥꯏꯕ ꯄꯣꯠꯅꯦꯕ ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯠꯁꯤꯗ ꯍꯤꯟꯗꯨꯒꯤ ꯃꯦꯝꯕꯔ ꯑꯅꯤ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯁꯤꯗ ꯑꯦꯋꯥꯔ ꯑꯣꯏꯕ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯁꯤꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯀꯣ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯋꯥꯀꯕꯣꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯀꯣ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕ꯭ꯔꯕ ꯁꯣꯅꯣ ꯆꯨꯕꯦ ꯋꯥꯈꯜ ꯂꯩꯕ꯭ꯔꯕ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯟꯗꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦꯀꯣ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯀꯠꯂꯒ ꯂꯝ ꯀꯠꯄ ꯊꯝꯃꯝꯃꯕ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯑꯝꯃꯕ ꯂꯝꯁꯤꯡꯗꯨꯃꯛ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯤꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯇꯧꯅꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯋꯥꯀꯕꯣꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯑꯦꯛ 2025 ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯗꯕ ꯌꯥꯗꯕꯅꯦꯕ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯟꯗꯤꯌꯥꯟꯒꯤ ꯃꯨꯁꯂꯤꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯆꯂꯥꯏꯔꯤꯕ ꯃꯛꯇꯕ ꯃꯗꯔꯁꯥ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯕ ꯍꯥꯏꯔꯤꯕ ꯐꯟꯁꯤꯗꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯔꯤ ꯑꯗꯒꯤ ꯋꯤꯗꯣ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯁꯦꯟꯊꯥꯡ ꯄꯤꯔꯤ ꯍꯦꯟꯗꯤꯀꯦꯞꯁꯤꯡꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯋꯥꯀꯕꯣꯠꯁꯤꯗꯩ ꯂꯥꯛꯄ ꯄꯩꯁꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤ ꯃꯨꯠꯅꯕ ꯃꯈꯣꯏꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯂꯤꯖꯟ ꯍꯥꯏꯕ ꯊꯤꯝꯗꯨꯗ ꯇꯧꯔꯛꯄ ꯊꯕꯛꯅꯦꯕ ꯑꯈꯟ ꯚꯥꯔꯠ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁꯣꯅꯣ ꯆꯨꯕꯤꯅ ꯈꯪꯒꯗ꯭ꯔꯥ ꯑꯈꯟ ꯚꯥꯔꯠ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯣꯏ ꯇꯥꯅꯉꯥꯏꯒꯤ ꯋꯥꯟ ꯔꯤꯂꯤꯖꯟ ꯋꯥꯟ ꯅꯦꯁꯟ ꯍꯥꯏꯕ ꯑꯃ ꯃꯣꯏꯅ ꯁꯦꯝꯅꯉꯥꯏ ꯐꯣꯝ ꯇꯧꯕ ꯌꯥꯅꯉꯥꯏꯒꯤꯅꯦꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯦꯁꯟꯁꯤ 15% ꯃꯨꯁꯜꯃꯥꯟꯅꯤ 79%ꯁꯤ ꯍꯤꯟꯗꯨꯅꯤ 79% ꯍꯤꯟꯗꯨ ꯑꯣꯏꯔꯦ ꯃꯨꯁꯜꯃꯥꯟ 15%ꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯕꯁꯤ ꯃꯨꯁꯜꯃꯥꯟꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯨꯁꯜꯃꯥꯟꯁꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯕꯁꯦ ꯈꯤꯇꯪ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯌꯥꯝꯕ ꯄꯣꯠꯇꯨ ꯅꯝꯊꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯤ ꯅꯝꯊꯅꯉꯥꯏ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯂꯩꯔꯤ ꯁꯤꯈ ꯂꯩꯔꯤ ꯄꯟꯖꯥꯕꯤ ꯂꯩꯔꯤ ꯕꯨꯙꯤꯖꯝ ꯂꯩꯔꯤ ꯃꯆꯥ ꯃꯆꯥ ꯂꯩꯔꯤ ꯃꯈꯩꯁꯤ ꯁꯤꯗꯤ ꯃꯈꯣꯏ ꯑꯦꯇꯦꯝ ꯇꯧꯔꯛꯀꯅꯦꯕ ꯑꯍꯥꯟꯕ ꯃꯨꯁꯜꯃꯥꯟ ꯃꯁꯤꯡ ꯑꯅꯤꯁꯨꯕꯗ ꯂꯩꯕꯅꯤꯅ ꯃꯨꯁꯜꯃꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯗꯤ ꯅꯝꯊꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯆꯥ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯨꯁꯜꯃꯥꯟꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯨꯁꯜꯃꯥꯟꯁꯤ 30 ꯀ꯭ꯔꯣꯔꯅꯤꯀꯣ ꯑꯦꯋꯥꯔ ꯑꯣꯏꯕꯤꯌꯨꯀꯣ 30 ꯀ꯭ꯔꯣꯔꯅꯤ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ ꯂꯥꯛꯇ ꯅꯠꯇꯦ ꯃꯤ ꯂꯤꯁꯤꯡꯗ ꯅꯠꯇꯦꯀꯣ ꯂꯤꯁꯤꯡ ꯑꯃꯗ ꯅꯠꯇꯦ ꯂꯥꯛꯇ ꯅꯠꯇꯦ ꯀ꯭ꯔꯣꯔꯗꯅꯦ 30 ꯀ꯭ꯔꯣꯔꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯨꯁꯜꯃꯥꯟꯁꯦ ꯀ꯭ꯔꯣꯔ 30ꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯃꯨꯁꯂꯤꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯑꯩꯈꯣꯏ ꯄꯥꯉꯜꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯗꯕꯅꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ ꯃꯥ ꯊꯕꯛ ꯕꯤꯖꯤ ꯑꯣꯏꯈ꯭ꯔꯖꯥꯠꯂ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯁꯣꯅꯣ ꯆꯨꯕꯤ ꯃꯥꯡꯈ꯭ꯔꯦꯗ ꯁꯣꯅꯣ ꯆꯨꯕꯤꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯍꯧꯕꯗꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯋꯥꯔ ꯑꯣꯏꯒꯗꯕꯅꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯤꯅ ꯂꯥꯛꯆꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯨꯋꯥ ꯇꯣꯏꯅ ꯇꯧꯁꯤ ꯑꯅꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯨꯋꯥ ꯇꯧꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯥꯏꯒꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯈꯜꯂꯝꯃꯤꯁꯤ ꯁꯦꯟꯇꯔꯅ ꯈꯜꯂꯝꯃꯤꯁꯤ ꯌꯥꯝꯅ ꯌꯥꯝ ꯁꯥꯊꯤꯈ꯭ꯔ ꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤ ꯄꯥꯁ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯨꯅꯤꯐꯣꯔꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯔꯤꯗꯨꯒ ꯍꯥꯏꯔꯗꯤ ꯑꯗꯨꯒꯤꯗꯨ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯍꯤꯖꯥꯞꯀ ꯍꯧꯖꯤꯛ ꯁꯦꯠꯂꯤꯁꯦ ꯁꯤ ꯁꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯤꯕꯝ ꯂꯥꯛꯀꯅꯦꯕ ꯇꯧꯕ ꯌꯥꯔꯣꯏ ꯇꯨꯄꯤ ꯎꯞꯄꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯣꯏꯈꯛ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯏꯟꯗꯤꯌꯥꯁꯤꯗꯀꯣ ꯃꯣꯏꯈꯛ ꯂꯩꯒꯦ ꯍꯤꯡꯒꯦ ꯍꯥꯏꯕꯅꯦꯕ
ꯑꯗꯨꯅ ꯃꯌꯥꯝꯅꯀꯣ ꯑꯗꯨꯅ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯍꯥꯏꯗꯤ ꯏꯁꯥꯃꯛꯅꯤꯀꯣ ꯋꯥ ꯉꯥꯡꯖꯔꯤꯕ ꯏꯁꯥꯃꯛꯁꯤꯅꯤ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯅꯧꯅ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯦꯋꯥꯔ ꯑꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯂꯥꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯥ ꯄꯨꯝꯕꯗ ꯍꯥꯂꯥꯠꯁꯤ ꯑꯐꯕ ꯑꯝꯇ ꯇꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯒꯖꯥꯒꯤ ꯇꯧꯋꯤ ꯄꯦꯂꯦꯁꯇ ꯍꯧꯖꯤꯛ ꯑꯁꯤꯅ 50-60,000 ꯃꯌꯥꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯍꯥꯠꯈ꯭ꯔꯤꯁꯦ ꯁꯤꯗꯐꯥꯎꯗ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯃꯤꯁꯤ 10-30 ꯐꯥꯎꯁꯦ ꯂꯦꯞꯇꯦꯕ ꯍꯠꯄꯒꯤ ꯃꯣꯏꯗ ꯁꯤꯕꯒꯤ ꯍꯠꯄꯒꯤ ꯃꯣꯏꯗ ꯍꯠꯂꯦꯡꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯁꯂꯥꯝꯒꯤ ꯈꯤꯂꯥꯞꯇ ꯂꯩꯔꯣꯏꯁꯤ ꯑꯩꯈꯣই ꯐꯖꯅ ꯂꯩꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯃꯥꯡꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯖꯍꯤꯔ ꯏꯐꯝꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯀꯃꯦꯟꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯃꯦꯟ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯩꯝꯇꯪ ꯆꯤꯠꯊꯕ ꯌꯥꯎꯕ꯭ꯔꯥꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯦꯋꯥꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯃꯨꯛꯀ ꯑꯩ ꯔꯤꯄꯤꯠ ꯂꯥꯛꯆꯒꯦꯀꯣ ꯈꯪꯗꯕꯗꯣ ꯁꯤꯗꯤ ꯀꯃꯦꯟ ꯏꯁꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯃꯦꯟ ꯏꯕꯤꯔꯛꯑꯣ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯈꯪꯗꯕꯗꯣ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯈꯪꯕꯗꯤ ꯑꯌꯥꯝꯅ ꯈꯪꯅꯔꯝꯒꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯋꯥꯀꯕꯣꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯈꯪꯉꯒꯁꯨ ꯈꯪꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯑꯩ ꯌꯥꯎꯔꯝꯕꯗꯨꯇꯪ ꯑꯦꯋꯥꯔ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯍꯥꯏꯕꯁꯤ ꯆꯤꯠꯊꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩ ꯁꯤꯒꯤꯁꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯋꯥꯀꯕꯣꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯑꯦꯛ 2025ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯔꯤꯂꯤꯖꯁ ꯑꯣꯐ ꯐ꯭ꯔꯤꯗꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯙꯔꯃꯗ ꯑꯣꯏꯕ ꯅꯤꯡꯈꯥ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯠꯅꯤꯡꯕ ꯙꯔꯃ ꯆꯠꯄ ꯌꯥꯏ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ ꯋꯥ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯏ ꯑꯗꯨꯒꯤ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨ ꯃꯥꯡꯍꯜꯂꯦ ꯑꯩꯈꯣꯏ ꯃꯠꯄꯤꯔꯦ ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝꯁꯨ ꯃꯥꯡꯍꯜꯂꯦꯀꯣ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯔꯤꯂꯤꯖꯟ ꯍꯥꯏꯕ ꯄꯣꯠꯇꯨ ꯃꯥꯡꯍꯜꯂꯦ ꯑꯗꯨꯁꯤꯡ ꯂꯣꯏꯅ ꯊꯨꯗꯦꯛꯑꯒ ꯌꯩꯊꯦꯛꯑꯒ ꯍꯥꯏꯔꯤꯕ ꯕꯤꯟꯁꯤ ꯅꯝꯐꯨꯗ ꯑꯦꯛꯁꯤ ꯄꯥꯁ ꯇꯧꯕꯅꯦꯕ ꯑꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯑꯦꯛ ꯑꯣꯟꯊꯣꯛꯄꯅꯦꯕ ꯕꯤꯟꯁꯤꯗ ꯑꯦꯛ ꯑꯣꯟꯊꯣꯛꯑꯒ ꯄꯥꯁ ꯇꯧꯅꯕꯁꯤ ꯂꯥꯛꯅꯔꯛꯄꯅꯦꯕ ꯑꯗꯨ ꯃꯃꯥꯡꯗ ꯅꯨꯃꯤꯠ 2-3 ꯃꯃꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯪꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯀꯣ ꯅꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯚꯣꯠꯇꯨꯗ ꯃꯨꯁꯂꯤꯝꯒꯤ ꯚꯣꯠ ꯃꯨꯁꯂꯤꯝ ꯍꯥꯞꯆꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯅꯈꯣꯏ ꯉꯝꯃꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯈꯤꯑꯕ ꯑꯗꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯋꯥꯀꯕꯣꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥ ꯃꯁꯖꯤꯠꯀꯨꯝꯕ ꯀꯕꯔꯁꯇꯥꯟꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯗꯨꯁꯤꯡꯗꯨꯗ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦꯕ ꯃꯗꯨ ꯂꯝꯒꯤ ꯄꯇꯥ ꯃꯗꯨꯒꯤ ꯆꯦ ꯃꯥꯒꯤ ꯃꯔꯨꯑꯣꯏꯅ ꯂꯝ ꯄꯇꯥ ꯂꯩꯇꯦꯅ ꯃꯈꯣꯏꯅ ꯃꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯦꯕ ꯀꯩꯅꯣꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯣꯠꯁꯤ ꯃꯨꯁꯂꯤꯝ ꯈꯛꯇꯅ ꯆꯂꯥꯏꯒꯗꯕꯅꯤ ꯑꯇꯣꯞꯄ ꯍꯤꯟꯗꯨ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦꯕ ꯃꯨꯁꯂꯤꯝ ꯈꯛꯇꯅ ꯆꯂꯥꯏꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯂꯥꯛꯏꯕ ꯃꯦꯒꯤ ꯗꯦꯠ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯃꯦꯒꯤ ꯇꯥꯔꯤꯛ 5ꯗ ꯑꯃꯨꯛꯀꯤ ꯍꯤꯌꯥꯔꯤꯡꯁꯤ ꯆꯠꯇꯣꯔꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯇ꯭ꯔꯨꯝ ꯑꯗꯨꯅ ꯑꯜꯂꯥꯗ ꯑꯩꯈꯣꯏ ꯗꯨꯋꯥ ꯇꯧꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨ ꯊꯥꯖꯕꯗꯤ 100-99% ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯏ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯗ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯪꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯇꯦꯝꯄꯜ ꯕꯣꯔꯠꯇꯨꯗ ꯃꯨꯁꯜꯃꯥꯟ 2 ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯅꯈꯣꯏ ꯌꯥꯔꯒꯗ꯭ꯔꯥ ꯅꯈꯣꯏ ꯉꯝꯃꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯃꯅꯨꯡꯗ ꯍꯪꯈ꯭ꯔꯕꯅꯦꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯦꯋꯥꯔ ꯑꯣꯏꯔꯦ ꯀꯃꯦꯟꯗ ꯏꯁꯤꯟꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯗꯤ ꯀꯩ ꯈꯪꯗꯕ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ
ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯥꯂꯤꯇꯤ ꯀꯣ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯗꯨ ꯄꯣꯠꯇꯨ ꯂꯩꯇꯦ, ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝꯁꯨ ꯂꯩꯇꯦ, ꯔꯥꯏꯠ ꯇꯨ ꯔꯤꯂꯤꯖꯟꯁꯨ ꯂꯩꯇꯦ, ꯑꯗꯨꯁꯨ ꯂꯣꯏ ꯃꯠꯂꯒ ꯑꯥꯔꯇꯤꯀꯜ 14, 15ꯗꯨꯁꯨ ꯂꯣꯏ ꯊꯨꯒꯥꯏꯕꯤꯅꯦꯕ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯣꯅꯣ ꯆꯨꯕꯤ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯀꯣ, ꯈꯔ ꯍꯥꯏꯖꯒꯦ ꯑꯗꯨꯅꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ꯫ ꯁꯤꯗ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯤꯟꯕꯤꯔꯛꯑꯣꯀꯣ, ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯁꯤꯗ ꯑꯦꯋꯥꯔ ꯑꯣꯏꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯗꯨꯀꯥꯟꯗ ꯀꯩꯅꯣ ꯇꯧꯖꯒꯦ, ꯑꯩ ꯔꯤꯄꯤꯠ ꯂꯥꯛꯆꯒꯦꯕ꯫ ꯑꯗꯨꯅ ꯑꯩꯒꯤ ꯀꯦꯞꯁꯟꯗꯨꯗ ꯏꯕꯗꯨ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ, ꯃꯌꯥꯝꯅ ꯈꯪꯗꯕꯗꯨꯇꯪ ꯍꯪꯕꯤꯔꯛꯑꯣ ꯌꯥꯒꯅꯤ꯫ ꯂꯥꯛꯏꯕ ꯗꯦꯠ 5ꯇꯁꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯕꯤꯟꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯅꯦꯕ꯫ ꯑꯗꯨꯅ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯑꯣ, ꯑꯦꯋꯥꯔ ꯑꯣꯏꯗꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯗꯨꯗ ꯑꯩ ꯔꯤꯄꯤꯠ ꯇꯧꯔꯛꯀꯦꯕ꯫ ꯁꯤ ꯍꯩꯅꯧꯅꯤ꯫ ꯑꯗꯨꯅ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ, ꯂꯥꯏꯛ, ꯁꯤꯌꯥꯔ, ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ MD ꯖꯍꯤꯔ ꯏꯐꯝ, ꯁꯣꯅꯣ ꯆꯨꯕꯤ, ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ, ꯃꯥ ꯉꯁꯥꯏ ꯀꯩꯅꯣ ꯍꯦꯛ ꯂꯥꯏꯚꯁꯦ ꯍꯧꯕꯗꯩ ꯃꯥ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯖꯒꯅꯤ, ꯑꯗꯣ ꯒꯤꯐ ꯑꯋꯦꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯉꯔꯥꯡ ꯄꯣꯁ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯦꯕ, ꯒꯤꯐ ꯑꯋꯦꯁꯤ ꯇꯧꯒꯗꯕ ꯃꯥꯒꯤ ꯇꯥꯔꯝꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ, ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯥꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯗꯣ ꯑꯩ ꯈꯪꯅꯉꯩꯗꯃꯛꯇ ꯑꯩ ꯄꯣꯁ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ, ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯄꯤꯖꯕꯅꯤꯀꯣ, ꯑꯗꯨꯗ ꯐꯣꯟ ꯐꯥꯎꯕꯤꯔꯛꯂꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ꯫ ꯑꯗꯣ ꯑꯩꯅ ꯂꯥꯏቭ ꯑꯗꯨꯝ ꯊꯥꯔꯒ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯥꯎꯅꯤꯡꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ, ꯑꯗꯣ ꯀꯩꯅꯣ ꯇꯧꯅꯉꯥꯏꯒꯤ
ꯑꯗꯨꯗꯤ ꯑꯩꯁꯤ ꯂꯥꯏꯚꯁꯤ ꯉꯥꯛꯇꯪ ꯑꯩ ꯊꯥꯒꯅꯤ, ꯑꯗꯨꯅ ꯂꯥꯏꯚꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯒꯤꯐ ꯑꯋꯦꯒꯤ ꯇꯧꯒꯗꯕ ꯃꯥꯒꯤ ꯇꯥꯔꯝꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯊꯦꯡꯅꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯦꯁꯕꯨꯛꯇ ꯆꯪꯁꯤꯟꯕꯤꯔꯒ ꯑꯥꯏ ꯄꯤ ꯀꯦ ꯁꯃꯤꯔ ꯍꯥꯏꯅ ꯆꯦꯅꯦꯜ ꯁꯦꯕꯗꯗꯤ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯑꯅ ꯃꯃꯤꯡ ꯑꯣꯟꯖꯔꯦ, ꯁꯃꯤꯔ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯑꯅ ꯑꯣꯟꯖꯔꯦ, ꯑꯗꯣ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛꯁꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯥꯏ ꯄꯤ ꯀꯦ ꯁꯃꯤꯔ ꯍꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯁꯤꯟꯕꯤꯔꯣ ꯐꯦꯁꯕꯨꯛꯇ, ꯑꯗꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯕꯒꯤ ꯃꯇꯨꯡꯗ ꯏꯟꯁꯇꯥꯗ ꯁꯃꯤꯔ ꯑꯥꯏ ꯄꯤ ꯀꯦ ꯍꯥꯏꯅ ꯏꯟꯁꯇꯥꯗ ꯆꯪꯁꯤꯟꯕꯤꯔꯣ, ꯑꯗꯨ ꯂꯤꯡꯛꯁꯨ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯒꯦ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒ꯫ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯁꯇꯥꯗꯁꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯇꯧꯗꯣꯏꯁꯤꯕ ꯃꯥꯒꯤ ꯅꯤꯌꯣꯝꯁꯦ ꯑꯗꯨꯗ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯀꯥꯟꯗ ꯑꯩꯒꯤ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯇ ꯊꯥꯖꯤꯟꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯅꯦꯕ, ꯑꯣꯠꯄꯗ ꯌꯥꯎꯗꯣꯏꯅꯦꯕ꯫ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤ ꯇꯧꯕꯤꯔꯒ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯋꯦꯁꯤ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯇꯧꯕꯒꯤ ꯃꯇꯝꯗꯤ ꯑꯩ ꯂꯦꯞꯈꯤꯔꯣꯏ, ꯑꯗꯨꯝ ꯃꯤꯁꯦ ꯀꯃꯦꯟꯗ ꯍꯥꯏꯗꯤ ꯈꯔ ꯑꯃꯅꯁꯨ ꯊꯨꯅ ꯇꯧꯅꯤꯡꯕꯁꯨ ꯌꯥꯎꯋꯦ, ꯑꯗꯨꯅ ꯈꯔ ꯑꯃꯅꯁꯨ ꯉꯁꯥꯏꯒꯤ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯈꯣ ꯍꯥꯏꯕꯁꯨ ꯌꯥꯎꯕ, ꯃꯤꯗꯣ ꯁꯦꯂꯦꯛ ꯇꯧꯒꯗꯕꯅꯤꯅ꯫ ꯑꯩ ꯑꯦꯐ ꯄꯤ ꯄꯥꯏꯗꯦ, ꯏꯟꯁꯇꯥꯕꯨꯗꯤ ꯄꯥꯏ, ꯏꯟꯁꯇꯥꯗꯨ ꯇꯧꯁꯤꯜꯂꯒꯦ ꯍꯥꯏ ꯇꯧꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯀꯦꯞꯁꯟꯗꯣ ꯏꯔꯤꯗꯨ ꯃꯌꯥꯝ ꯈꯪꯉꯝꯃꯒꯅꯤꯀꯣ, ꯑꯩꯅ ꯊꯥꯔꯛꯏꯕ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯔꯤꯕ ꯌꯥꯝꯅ ꯈꯪꯗꯤꯌꯦ ꯑꯦꯐ ꯕꯤꯗꯀꯣ ꯋꯥꯛ ꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ ꯑꯦꯛ 2025 ꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ, ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯔꯦꯂꯦꯗꯕꯨꯗꯤ ꯌꯥꯎꯋꯦ, ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯤꯟꯁꯤꯅ ꯀꯔꯤ ꯑꯩꯈꯣꯏ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯈꯪꯗꯕ ꯌꯥꯎꯋꯤ꯫ ꯁꯨꯝ ꯊꯣꯛꯑꯒ ꯂꯥꯏꯚꯁꯤ ꯊꯥꯖꯔꯛꯀꯦ꯫ ꯏꯁ ꯌꯥꯗ꯭ꯔꯦ, ꯁꯤꯅꯤꯗ ꯑꯩꯒꯤ ꯑꯀꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯅꯤ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯣ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯂꯣꯝꯗꯩ ꯊꯣꯛꯂꯛꯑꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯩꯅꯣ ꯇꯧꯃꯟꯕꯗ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯔꯤꯃꯈꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯧꯅ ꯆꯦꯅꯦꯜꯁꯤ ꯆꯪꯉꯛꯑꯒꯗꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯞꯁꯤ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ, ꯁꯕꯁꯀ꯭ꯔꯥꯏꯞꯇꯤ ꯇꯧꯁꯤꯟꯕꯤꯔꯝꯃꯣꯀꯣ ꯁꯤꯅꯤ꯫ ꯑꯩꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦꯕ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯑꯩ ꯂꯩꯔꯦꯀꯣ, ꯁꯤꯗ ꯑꯩ ꯂꯩꯔꯦ, ꯑꯩ ꯏꯁꯥꯃꯛꯅꯤꯀꯣ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ꯫ ꯑꯗꯨꯅ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ, ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒ ꯄꯨꯜꯂꯝꯕ ꯇꯤꯝꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯁꯤꯡꯗꯨꯁꯨ ꯊꯕꯛ ꯃꯥꯏ ꯃꯥꯏ ꯆꯤꯟꯅꯈꯤꯕ, ꯑꯗꯨ ꯆꯤꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯁꯦꯝꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯑꯩ ꯑꯗꯨꯝ ꯅꯝꯗꯤ ꯅꯝꯃꯛꯀꯅꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯣ ꯑꯩ ꯁꯣꯏꯗꯕꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯅꯨꯡꯁꯤꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯁꯤꯅ ꯎꯅꯤꯍꯦ, ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯒꯦ ꯇꯧꯕ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯝꯕꯅꯦꯕꯀꯣ, ꯀꯣꯛ ꯀꯣꯛ ꯀꯣꯛꯅꯁꯨ ꯌꯩꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫
ꯑꯗꯨꯅꯤ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯇꯥꯔꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯛꯄ ꯌꯥꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯛꯀꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯄꯨꯔꯥ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯒꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯡ ꯌꯥꯝꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯨꯁꯜꯃꯥꯟꯅ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯅꯤ ꯄꯣꯄꯨꯂꯦꯁꯟꯗꯣ ꯀꯣ ꯑꯗꯣ ꯂꯩꯕ ꯄꯣꯠꯁꯤꯁꯦ ꯃꯥꯡꯍꯜꯂꯒ ꯅꯝꯊꯠꯂꯒ ꯃꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯅꯉꯥꯏꯒꯤ ꯇꯧꯕꯅꯦꯕ ꯈꯣꯡꯒꯣꯏꯅꯕꯅꯦꯕ ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝꯗꯨ ꯈꯣꯡꯒꯣꯏꯅꯕꯅꯦꯕ ꯔꯥꯏꯠ ꯇꯨ ꯔꯤꯂꯤꯖꯁ ꯑꯗꯒꯤ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯅ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯁꯤ ꯑꯗꯨꯅ ꯂꯥꯏꯐꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯈꯪꯉꯩꯗꯃꯛꯇ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯣꯏꯅꯉꯥꯏꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯋꯥꯛ ꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯍꯥꯏꯁꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯂꯝ ꯀꯠꯇꯅ ꯊꯝꯂꯝꯂꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯃꯁꯖꯤꯠꯇꯒꯤ ꯃꯗꯔꯁꯥꯗꯒꯤ ꯀꯕꯔꯁꯇꯥꯟꯗꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯁꯥꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯏꯔꯤꯁꯦ ꯃꯐꯝꯁꯤ ꯐꯥꯎꯕ ꯋꯥꯀꯕꯣꯠꯀꯤ ꯂꯝꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯣ ꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯦꯒꯤ ꯇꯥꯔꯤꯛ 5ꯗ ꯑꯩꯈꯣꯏ ꯋꯥꯀꯕꯣꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯌꯥꯔꯤꯡ ꯆꯠꯊꯗꯣꯔꯤꯑꯕ ꯁꯤꯗꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯃꯥꯡꯒꯤ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯤꯜꯗꯨꯅꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯀꯤꯜꯅꯗꯤ ꯑꯃ ꯖꯁꯇꯨꯅ ꯃꯃꯥꯡꯒꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯨꯁꯜꯃꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯍꯥꯏꯔꯝꯃ ꯃꯇꯨꯡꯗ ꯇꯛ ꯂꯥꯎꯅ ꯃꯈꯣꯏ ꯃꯅꯨꯡꯗ ꯃꯥꯟꯅꯔꯒ ꯌꯥꯅꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯠꯁꯤ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯍꯟꯈ꯭ꯔꯤꯕꯅꯦꯕ ꯁꯤꯁꯨ ꯂꯩꯔꯤꯑꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 100% ꯑꯩꯈꯣꯏ ꯊꯥꯖꯩꯅ ꯈꯜꯂꯒꯁꯨ ꯃꯈꯣꯏꯒꯤ ꯆꯥꯕꯤꯗ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯪꯁꯤꯟꯅꯔꯝꯃꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯨ ꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯅꯥ ꯂꯩꯔꯒ ꯂꯥꯛꯏꯕ ꯄꯥꯜꯂꯛꯏꯕ ꯁꯔꯀꯥꯔꯗꯨꯒꯤ ꯃꯇꯨꯡ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯄꯁꯨ ꯃꯔꯛꯇ ꯌꯥꯎꯋꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯕ ꯃꯁꯤ ꯕꯤꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯁ ꯍꯦꯛ ꯇꯧꯈꯤꯕ ꯇꯥꯔꯕ ꯃꯁꯤ ꯏꯟꯗꯤꯌꯥꯁꯦ ꯁꯤꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯊꯣꯛꯇꯣꯏꯁꯦ ꯑꯗꯨꯅ ꯂꯥꯗ ꯗꯨꯋꯥ ꯇꯧꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯍꯥꯏꯔꯤꯕ ꯕꯤꯟꯁꯤ ꯄꯥꯁ ꯇꯧꯍꯟꯕꯤꯗꯕ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯇꯤꯁꯟ ꯅꯍꯥꯟ ꯅꯨꯃꯤꯠ 5ꯅꯤ ꯍꯞꯇꯥꯃꯨꯛꯀꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯃꯃꯥꯡ ꯑꯣꯏꯇꯥꯔꯅꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕ ꯅꯨꯃꯤꯠꯇꯨꯗ ꯄꯦꯇꯤꯁꯟꯁꯦ 100 ꯑꯗꯨꯝꯅ ꯁꯨꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯄꯦꯇꯤꯁꯟ ꯐꯥꯏꯟ ꯇꯧꯕꯁꯦ ꯄꯦꯇꯤꯁꯟꯁꯦ 5-6 ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯇꯩꯗꯤ ꯑꯁꯣꯝꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠ ꯑꯆꯧꯕ ꯃꯈꯩꯗꯒꯤ ꯑꯌꯥꯝꯕ ꯄꯦꯇꯤꯁꯟꯅ ꯊꯥꯏ ꯍꯥꯏꯕꯅꯦ ꯑꯗꯨ ꯆꯥꯝꯃ ꯑꯗꯨꯗꯒꯤ 5 ꯂꯧꯈꯠꯂꯒꯅꯤ ꯃꯣꯏꯅ 5 ꯂꯧꯈꯠꯄꯅꯦꯕ ꯄꯦꯇꯤꯁꯟ ꯐꯥꯏꯟꯁꯦ ꯐꯥꯏꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯣꯅꯔꯦꯕꯜ ꯁꯦꯛ ꯅꯨꯔꯨꯜ ꯍꯥꯁꯟꯅ ꯊꯥꯈꯤꯕ ꯄꯦꯇꯤꯁꯅꯔꯗꯨ ꯌꯥꯎꯔꯛꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯄꯦꯇꯤꯁꯟ ꯊꯥꯕꯁꯤꯗ ꯍꯥꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯂꯦꯛ ꯍꯥꯏꯇꯥꯔꯦ ꯁꯦꯂꯦꯛ ꯇꯧꯕꯗꯨꯗ ꯍꯦꯛ ꯂꯧꯈꯠꯄꯗꯨꯗ ꯌꯥꯎꯈꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯦꯋꯥꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯅꯧꯅ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯦꯋꯥꯔ ꯑꯣꯏꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨꯀꯣ
ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗꯅꯦꯕ ꯑꯦꯇꯦꯛ ꯇꯧꯔ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯦꯁꯟꯁꯨ ꯃꯨꯁꯜꯃꯥꯟ ꯑꯅꯤꯁꯨꯕꯅꯤ ꯐꯥꯔꯁꯇ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯁꯦꯀꯦꯟ ꯃꯨꯁꯜꯃꯥꯟꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯒꯖꯥꯗꯁꯨ ꯑꯁꯨꯛꯀꯤ ꯃꯤꯁꯦ ꯍꯠꯄ ꯗꯨꯅꯤꯌꯥꯒꯤ ꯀꯣꯅꯦ ꯀꯣꯅꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛꯁꯤ ꯇꯧꯅꯉꯥꯏꯇꯅꯦꯕ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯇꯝ ꯑꯩꯈꯣꯏ ꯗꯨꯋꯥ ꯇꯣꯏꯅ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯁꯃꯥꯖ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯂꯛꯅꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯥꯁꯤꯟꯗꯅ ꯒꯨꯂꯤ ꯆꯥꯗꯅ ꯑꯔꯦꯝꯕꯗ ꯊꯕꯛ ꯁꯨꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯇꯧꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏ ꯇꯥꯔꯦ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟ 2025 ꯁꯤꯒꯤꯁꯤꯅ ꯄꯥꯁ ꯍꯦꯛ ꯇꯧꯈꯤꯕ ꯋꯥꯛꯑꯕꯥꯎꯠ ꯑꯦꯃꯦꯟꯃꯦꯟ ꯕꯤꯟꯁꯤꯒꯤ ꯍꯦꯛ ꯄꯥꯁ ꯍꯦꯛ ꯇꯧꯈꯤꯕ ꯀꯩꯒꯨꯝꯕ ꯄꯥꯁꯁꯤ ꯇꯧꯈꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯆꯧꯕ ꯀꯩꯅꯣꯅꯦꯕ ꯊꯣꯛꯇꯣꯏꯁꯦ ꯔꯥꯏꯌꯣꯠ ꯑꯃꯅꯦꯕ ꯑꯣꯏꯗꯣꯏꯁꯦ ꯃꯁꯤ ꯈꯪꯅ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯪꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯁꯤ ꯇꯧꯕꯤꯔꯛꯑꯒꯗꯤ ꯃꯁꯤ ꯀꯩꯅꯣ ꯇꯧꯔ ꯃꯣꯏꯁꯨ ꯈꯪꯉꯤꯕꯅꯤ ꯈꯪꯕꯗꯤ ꯑꯗꯨ ꯌꯦꯡꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯀꯨꯏꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯃꯦꯒꯤ ꯗꯦꯠ 5 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯁꯤ ꯁꯣꯅꯣ ꯆꯨꯕꯤꯁꯤ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯅꯨꯡꯁꯥ ꯁꯨꯝ ꯁꯥꯁꯨ ꯁꯥꯔꯦ ꯑꯗꯨꯗ ꯁꯨꯝ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯗꯅ ꯂꯥꯏꯚꯁꯤ ꯊꯥꯖꯔꯛꯄꯅꯤꯀꯣ ꯁꯣꯝ ꯁꯥꯏꯠꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯁꯣꯝ ꯆꯪꯗꯣꯏꯅꯤꯀꯣ ꯌꯨꯝꯗꯤ ꯁꯣꯝ ꯂꯩꯈ꯭ꯔꯦꯕ ꯌꯨꯝꯗꯤ ꯁꯣꯝ ꯂꯩꯔꯕꯀꯣ ꯑꯗꯨꯒ ꯌꯨꯝ ꯁꯣꯝ ꯂꯩꯔꯦ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯤꯀꯣ ꯌꯨꯝ ꯑꯁꯣꯝꯗ ꯑꯁꯣꯝ ꯆꯪꯉ ꯂꯩꯔꯦ ꯑꯩ ꯁꯤꯗ ꯐꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯦꯋꯥꯔ ꯑꯣꯏ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯅꯤꯡꯕ ꯑꯄꯤꯜꯗꯤꯀꯣ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨꯀꯣ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯉꯥꯏꯒꯤ ꯉꯥꯏꯔ ꯂꯩꯔꯕ ꯑꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯔꯛꯁꯤꯗꯀꯣ ꯀꯩꯒꯨꯝꯇ ꯍꯥꯏꯖꯒꯦ ꯒꯤꯐ ꯑꯋꯦ ꯌꯥꯎꯖꯅꯤꯡꯕ ꯃꯔꯨꯞꯁꯤꯡꯗꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯨ ꯄꯤꯖꯕꯅꯤꯀꯣ ꯏꯁꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯄꯤꯖꯕꯅꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯒ ꯍꯥꯏꯗꯤ ꯇꯥꯔꯝꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯇꯥꯔꯝꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯑꯩꯈꯣꯏꯗꯤ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯅꯤ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔ ꯃꯇꯨꯡꯗ ꯏꯟꯁꯇꯥꯗ ꯐꯣꯂꯣꯁꯨ ꯇꯧꯁꯤꯟꯕꯤꯕ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤ ꯇꯧꯕꯤꯔꯒ ꯏꯁꯥ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯋꯦꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯁꯤꯌꯥꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯑꯦꯋꯥꯔ ꯑꯣꯏꯁꯦꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨ ꯈꯪꯗꯦ
ꯁꯤꯗ ꯑꯉꯥꯡ ꯈꯔ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯦ ꯊꯣꯛꯅꯔꯛꯏꯅꯤ ꯁꯣꯅꯣ ꯆꯨꯕꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨꯀꯣ ꯆꯥꯛ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯔꯤꯃꯈꯩ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕꯅꯦ ꯚ꯭ꯌꯨꯁꯤꯗꯤ ꯍꯠꯄꯅꯦꯍꯦ ꯃꯐꯝꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯨꯝ ꯆꯪꯉꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯀꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯁꯣꯅꯣ ꯆꯨꯕꯤꯅ ꯍꯪꯕꯅꯤ ꯍꯥꯏꯀꯣ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯅꯦ ꯑꯃꯨꯛꯀ ꯍꯨꯝꯆꯒꯦꯀꯣ ꯃꯐꯝꯁꯤ ꯐꯖꯕꯅꯦ ꯃꯌꯥꯝ ꯃꯐꯝꯁꯤ ꯍꯥꯏꯕꯤꯔꯝꯕꯅꯦ ꯃꯐꯝꯁꯤ ꯅꯩꯕꯅꯦ ꯁꯤꯒꯪꯁꯦ ꯆꯤꯡ ꯚ꯭ꯌꯨꯁꯤꯗꯤ ꯍꯠꯄꯅꯤ ꯐꯖꯕꯅꯤ ꯃꯐꯝꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯍꯥꯂꯥꯠꯁꯦ ꯑꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕꯃꯈꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏ ꯒ꯭ꯌꯥꯟꯁꯤ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯀꯣ ꯃꯁꯤ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯠꯇ ꯀꯩꯅꯣ ꯇꯧꯔꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯚ꯭ꯌꯨꯗꯤ ꯑꯣ ꯑꯗꯨ ꯚ꯭ꯌꯨꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯆꯪꯉꯦꯀꯣ ꯌꯨꯝ ꯆꯪꯉꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯀꯔꯥꯏ ꯑꯃ ꯂꯥꯛꯏꯃꯣ ꯀꯔꯤ ꯍꯩꯅꯧ ꯈꯨꯟꯕ ꯆꯠꯂꯣ
ꯅꯠꯇ꯭ꯔꯕ ꯀꯣꯕꯤ